Imphal East ki Yaingangpopi Police Station akonba Thamnapopi Maitei Khulgi maning thangbada leiriba Uyokching da leiramba Kuki militant singi bunker takthokpa thingluba Kuki nupi sing Central Forcing na tear gas kaptuna tankhaikhrai maruoina Uyokching chingsang pareng amadi Saibol Pose haina khangnariba khulkhul singdagi Kuki Thingamdraba bunker saduna haukiba numit kharanigi mamangda Maitei Khul oiriba Yaingangpopi Thamnapopi Sanasabi amadi Santi Khongbal chingba mafamsingda attack chatharkhibani Kuki militant singna maning tamna chatharakhiba attack thingnaba BSF amadi CRPF ki kangbu sing changsin bangamdraba matung ngasi numit ini humni gi mamangdagi mafam aduda yoksenduna bunker sidok pahorakpani security forces na Kuki militant singi laifam amadi bunker sidok pathingnaba ngarangdagi masing yamlaba Kuki nupi singa mukna duna lakhibani ngasi ayu angan badasu Kuki nupi singna Central Forcing gi laifam singda thamliba polam sing langthoktuna chaikhaikhi oirakliba fiba maduda Central Force na thingna bahona bada chauna ungkhana bathokhi Kuki nupi singna Central Forcing laitana ba kholaw lauduna hena kanba khongjang sangsilakpadagi BSF amadi CRPF personnel singna ihauhauriba Kuki nupi singda tear gas amadi smoke bomb kaptuna tankhaikhi Central Force ki action da Kuki nupi khara asopa nangkhi hairi adubu Kuki nupi singna hanba laitana Central Forcing chatkhro haina makhata na khongjang sangsinbana nakal ani gi marakta chauna mukna bathokhi Panbayabadi Yaingangpopi Thamnapopi Sanasabi amadi Santi Khongbal na chingba mafam singda Kuki militant singna landarakpada Impact News ki camera person L Kabichandra yauna miyoi mari asopa nangkrabani